Ngasigi video asidi yamna maru oiba topic amani masi maru oina Manipur gi hojik oiriba demographic imbalance ki watho masida maru oina aikoina nainagadoriba asina Manipur gi geography economy amasung hojik kanna issue oiriba mitop changdaba sigi matangdani masina oihalakpa Manipur asigi demographic changes asina Manipur asida kayamuk chauna saitheng pibage haibasigi matangdani Laibak ama nation ama haibasi akaknaba ngamkhai lei population haibasina pokpa sibagi khongsat mahusagi oiba taragasu sakhatpagi matung inna pokpagi chang henbanina missing hengalakpa haibasidi masana adum tai masida hengalakliba missing gi laifam amasung lau singunaba maphamsu tung koina chahi chama chani yengnaga thamnai adubu mitop masing yamna changlakpa taragadi lamsu khopkhini thabaksu munkhini Mamai thangda kunai londa senbet londa amasung lengak londa hanagi leijaramba yellow mishing aduna masing hantharaktuna makhoi gi maramdam adu maming to oina leihowi Manipur asida sanglakhiba mitop singasi Myanmar dagi Kuki Bangladesh dagi Bengali Muslim amasung Nepal dagi Nepali kaya mani makhoina lamdam asida sangsilakpagi maram yamna lei aduga makhoina changlakpa asi saugattuna leihanbagi su maram yamna lei Masi matam sana aikoina thengnahudaba taragadi aikoigi tungi punsida chauna singnaba amadi aswaiba leirakpasu yai masida aikoina khangminaba yaba adudi kari maramgidamakta state asida mitopsing asi leptana sangsilakli makoina lamdam masida jelomi oinaba hotnabagi mawong amadi masina lengaklonda pirakpa saitheng masigi matangdani hiram masida amuktang kupna nainaminasi amadi mieng taminarasi Manipur asida khwaidagi masing yamna mapandagi sangsilakpa mitopsing asigi manungda Kuki hariba phurup asini Bangladesh ki Bengali singadudi Assam Tripura amasung West Bengal dana masing yamna hena changi Haujikti Jharkhand jaroktuna Jharkhand gi singmi singdagi masing helakpasu yari haina pari Manipur asidana Kuki singasi sanglaktaba iyamak yadabagumna leptana sangsilakli masigi maramdi Kuki haibasi Myanmar da laibaki oina Sakhangba phurup ama oide maram masina khudong chaba amata phangde hingmada yamna wai lan su toina nangi amuksu makoina Manipur asida naruanda changsilakpa si yamna lai lamhang su yamna lai manaba phurup Kuki su yamna hana taduna lai masina makoida khudong chaba si yamna oi makoina mafam asida laklaga Aadhar paiduna voter card paiduna lamdam masigi citizen oiki Aadhar lobada khulakpa amana piba yare hairaga pangpi pibagi thabak asi sathari masigi maramdi Manipur asida makoina schedule tribe oibagi khudong chaba asi mayam amasu phangi athingba amata yaudana khul masing pangsiamda sembasu yai makoina Myanmar da hainarakpa popi thabagi sinpham adusu Manipur asida makha chathaduna Manipur asida masing yamlaba popi kaya ama thaduna masing yamlaba senpham kaya amasu talli ing kumja 1961 dagi 2021 phawbada anouba khul masing Samapan ga humpu taruk hengatli masigi manung channa kangpokpida khul masing asi sahumga nipan Surujanpur da khul masing asi saniga marpudara mathoi Sandel amasung sapi karongda khul masing asi na saniga supna manga amasung Tengnopal da khul masing asi taraga humdoini makoina popi thaba asisu ing kumja 2023 gi mamangda ekar lising kunthra mariga chahumga humpudara taruk oibani aduga mamang sahi 2023 aduda ekar lising jangkhai mariga Sani gani phumdoi popi thai handaki sahi asina ayat apan amate yaudabanina amukka hena tharambasu yari masigi thawong mayam asi mitay amasung nagada amata thokte tampak lamdamda hana khul masing asi chamangaga marphudarat lerambadagi hojik chamngaga nifu marida haithakre jirida su hana khul masing asi humpudara taretta leramba adu hojikna yangkhai nipan da hanthakre naga gi su adu mangai tamenglong amasung senapati khaknatana loina hanthai District ani asida hengatliba sisu Kuki oirambasu yari Hojik Kuki sing asina lakliba Myanmar gi sin state hariba asigi pak chawba asina square kilometer lising kunthraga tarukka supna taraga mapanni Mishingna ing 2014 da lak mariga lising humputra mapanni sin state ki nongpok thangmada Sagai kha thangmada Rakhin nongchup thangmada Sitagong amasung Mizoram ni state asida ngangna balwandi Hakhalai amasung Hakha Chinni Taon mapalay maru oiba tribe na tarukni makoy singadudi Aso, Sa, Khwami, Laimi, Mizo amasung Jomi ni pulap na kun masing na lising amaga chahumga yangkhai humdoi le panbayai Myanmar gi sinistet hariba asi hanadi makoy gi mishing asi
लाख 4 मथक्ता लेरम्मी अदुबु ngasidi लाख 5 मुक्ता ngaire masina takpadi लाख 4 henna awang nongpok maru oina Manipur asida sanglamgadau basu mali masigi maram adudi Manipur hariba state simuk laina changba yaba leifam leiba yaba paisa tanpham nungaiba leibasi atai atopa amata leite masigi maram mayam asina kuki area sing asida missing ka hena henjilakpa anoba khun masing hengalakpa asine masigi matungda Myanmar dagi mitop kaya ama Manipur asida ka hena thomjilakpadagi masigi matungda makhoina lamdam masigi indigenous community ama oinaba hotnabagi mawong asine Manipur gi puari gi ningthauronda kuki sing asina yaushinaba hotnaba mafam kaya ama maming hongdoaga makhoida thonjinba laising ariba thugaiduna mai thadoktuna church onthokpa sajinba leikai lambi anuba maming thonjinba masigi khudam oina Kangpokpi hariba district asi Kangma ningthauga mari leinaba asi kuki hill thonjinba thangjingda thangting thonba Churachandpur asi lamka kauba tauba yaba kaya ama makhoina tauri masidagi hendoktuna CBSE airport income tax amasung health card na chingba asi maming thonjilaki Moregi Premnagar amasung Hainau Makhongi PMGSY amadi tongan ba central gi scheme kaya amada kuki singi maming onthokpa masina sulloidre kom kharam aimol chiru na chingba singasi haukip onthokna ba khotna ba masidagi amuk hendoktuna National Commission for Scheduled Tribe da September gi tang 12 ing 2023 da Kangpokpi asi kuki hill oina lei haiduna tribal gi chief chani ga humpu gi khuyek piraga thajilamlibani masigi maramdi Kangpokpi Chandel Tecnopal amasung Churachandpur da leiriba asi niyam kaina changsilakpa anoba kuki singna ayamani ariba indigenous people sing mana ba khona bada tawriba aranba ngaktani Ningsing biyai 1881 gi record amagi matung ina khongjai singi masing asi supna khaktang gi lising ni pan ga chama ga marifuni sahi tarat khuntakpa matung da lakpa kuki singi masing asi na lising tara ga tarat ga jani ga mari ni haina pai adubu ngasidi makhoi gi mising asi ka hen hengalakpa asidi han lariba kuki sing ariba singi masa masu amata natte 1951 gi matung da changlakpa mithok ngaktani matang swai sida state asida mitop ka hena thomjilakpa asina pirakpa saitheng amadi amangba masigi matangda amuktang khangminasi mamangi mikok thiba atuda haibadi ing kumja 2011 da Manipur gi mikok asi pulapna lakunipan nga lising yangkhai gi manungda Manipur asigi apunmegi misingda sada kuntrana kuki oiba taragadi ngasi makti kuki singi mising asi Lak taretagina mapan phawba oiramba su yai masi amuktang yengbiu sahi amada leptana changba mi singadu sahi taraga ni thoidagina sahi taraga humdoi phawbagi matungda yengba taragadi kayam yamna hengatpa yabage haibadu amuktang khangbiu masida piba saitheng adu yengba su maru oi masi tasengna haiba taragadi hojik makhoina lamdam masida piriba saitheng kaya asi senmit londa amasung lengak londa chauna akaiba su oihalli masigi matang swai sida India hariba leibak asi khwaidagi ngakpa thawang ama chathari madudi India gi oina leibak asida leiriba miyam asina poksagadaba angangsing adu yari khai poktanaba paisa changna family planning tawri haibadi India gi missing asi ka hen helakpadagini adubu mapandagi chauna mitop kaya ama leptana thomjilakpa asidi thabak mullagadaba lamhang kaya ama mullagadaba nupi thiduna masa masu pokpa ngamba bot hadaba ngamba bot lepa ngamba kaya ama mitop kaya ama leptana thomjilakpa asidi adum yangthuklaga leire masi maya masi thingnaba honabada ngasi phawbada India lengakna thosil amata paikhatpasu udri khangna una adum yangthuklaga leire masina karamba India gi atongba policy no masisu amuktang yengbiu India ga thangnaba atopa leibak sing haibadi Bangladesh da Pakistan da India ga thangnariba ngamkhai gi area sing asi sambal phajana khai adubu Myanmar ga tainariba ngamkhai gi area sing asidi sambal khaduna mitop changma ngamdana ba honabadi ngasi phawba udri masi handaktasu khwaidagi masing yamna changlakpa kuki mitop sing asiga tainaba area sing asida ngamkhai gi sambal khaba si kona khagani haina India gi lengakna hakhiba su laikhre masida India gi thosil thorang mayam masisu angakpani makoi sing asina reserve forest kaya ama kokthokuna leisinmada mahosagi khalda akaiba kaya ama su piri Aikhoigi tungi miron sing asina sijinagadaba resource kaya amasu makhoina mapu saduna haujik sijina thokli masigi sumathakta singmai kaya amada popi thaduna kani sungduna ani shuba golden triangle on thokli
ꯃꯈꯣꯏꯗ ꯁꯦꯟ ꯇꯥꯟꯕꯗ ꯋꯦꯜꯐꯤꯌꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯄꯩꯁꯥꯁꯨ ꯇꯥꯟꯒꯅꯤ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯀꯥꯟꯅꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯌꯥꯎꯗꯦ꯫ ꯃꯁꯤ ꯑꯃꯨꯛꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯦꯟꯗꯥꯟꯗꯨꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤꯇ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯁꯨ ꯅꯥꯒꯥ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯤꯇꯩꯁꯤꯡ ꯇꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯇꯪ ꯂꯩꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ, ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯤꯔꯤꯕꯥꯝꯁꯨ ꯃꯈꯣꯏꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ तांदुना सेन थुमगी अवाट अपा अमत लैहंदना अरानबा मवोंगदा पैसा कया अमा तांदुना गेंग खुटपु कया अमा लेप्तना सेमगतली। लैंगा की थबक कया अमा मखोइना तौरी। अचौ अचौबा ऑफिसर कया अमागा लोइनना थौसिन थौरांग कया अमा यातपदा अखुबा मियंगदा थमलगा महाक महाकी फुरुप की येंगदुना थबक कया अमासु पाइखतली। मसी अमुकसु खंगमिनसी मसीना लैंगाकलोंदा पिरकपा सैथेंग अदुनी। लैंगाकलोंदा कुकीसिंग असिना मपानदगी थुमजिलकपसिंग असिना पीरिबा सैथेंग असी ओंथोकना चावख्रे। बोट बेंग सागतुना लमदम मसीदा इंडिजिनस कम्युनिटी ओरिबा नागा सिंगदगी मुलकपना पॉलिटिकल नि सीट असी तरा दा मानख्रबनी। मसीगी मतुंगददी मखोइना हेलकपसु यारी। मसीना मरम ओइरगा तोंगानना लैंगाकनबा डिमांड कया अमा तौदुना ngasi फावदा जिनोसाइड तौरी। मखोइगी डिमांडना तंपाकता तौई, एक्शनना मितैदा ताइनै। लालहौबगी लुप मचा मचा सेमदुना पुलपना लुप कुनमरी असिना सु तौदुना पैरामिलिटरी फोर्सिंग असिना काउंटर इंसर्जेंसी ऑपरेशन दा सिजिनदुना कन्ना एक्टिव ओइदुना लोगी वांगमदा तौबा याबा मयाम अमसु अथिंगबा अमत याउदना तौरी। अमुकसु येंगबियु मियामगी मिहुतनि हाइना थागतलेबसिंग असिसु टेररिस्ट की लोचिंगबसिंग असिगी इमुंग मनुंग याउदुना मंत्री फावबा ओइरी। इंडियन कॉन्स्टिट्यूशन की मखादा वासक लौरगा मखोइना टेररिस्ट सिंग असि सौगतुना आयन की वांगमदा थबक कया अमसु तौरी। मखोइ सिंग असिबु सेंटर की लैंगाकना चामदा चामा सौगतलगा थंबिरी। मखोइना अहानबदा सेपरेट एडमिनिस्ट्रेशन तालंबदगी हौजिकना अमुक यूनियन टेरिटोरीदा मसिगी मतुंगदा अमुक जलेंगाम नत्रगना जोगाम की अहानब खोंथांग ओइदुना इंडिया म्यांमार अमसुंग बांग्लादेशदगी लम खरा खाइदोकलगा मखोइगी ओइबा तोंगानबा लैबाक अमा कंट्री अमा सेमनबगी मंगलानी। मसी मयाम असिबु खंगना खंगना उना उना सेंटरना मखोइसिंग असिबु कोनसिनदुना थंबिरी। मतौ असुम तौना मणिपुरगी हौजिक ओइरिबा फिबम असी यामना लुरे। असुमना अखोइ मियाम असिना अखोइगी यeknabasing असी कनानो हाइबसी अमुक्तंग खंगिनबियु। आइडिया ऑफ मणिपुर अदुदी मणिपुर असिदा खुंदामिनरिबा फुरुप मयाम असिना पुन्ना नुंगसी चनाना पुन्ना लैमिनाबा, पुन्ना हिंगमिनाबा, पुन्ना थेंगनामिनाबा अमसुंग पुन्ना चाखुतमिनाबा अदुनी।